mayam punam putaram nukseri ngasidi mamangi video da tamina kraba kanglon chumna face mask sinabagi mawong haba hiram sigi makha taba ani subu saruk taminasi mamangi video da kanglon chumna face mask sinaba haba hiram sida ahan badagina manga su phawda tawguda bathong sing tamina kre mask adu mathak thangbadi yawrba metal gi strip adu khusa sina namsenduna nakhanga tap namna hangani Taret chubada marks atu makha thangba saruk adu makha da chingthaduna sinna masum khatang khumjingani nipan chubada marks atu mai da tab nabhanduna nakal dagi nuksit amata sangal loidabani mapan chubada marks atu mafam chana leikraba matung da khudna sok loidabani tara chubada marks atu khajitang he molakpa natraga khajitang hek solakpaga anauba ma sindokadabani mathangda surgical marks uplingida kari tawroidabage haiba muktaminarasi marks atu upsinduna mafam chana hek leikraba matung dagidi pathogen sing khud natraga mai da palaktana baidamak akakna baseksin thawrang khara pukning de thamgadabani masigi manung chana tawroidaba sing makha da piri marks adu mai da mafam chana upsin khraba matung dagidi khudna sok loroidabani maramdi madada mahik matang sing paklamba ya nakong namada marks adu yalaga leheloidabani marks adu ngaksam da yalaga thamboidabani marks si mari sing adu amaga katu karan lonsinnaroidabani amukdang sinagadaba marks sing amuruktage hena sinaroidabani marks adu ublinge de khudna sok taw yadaba leirabadi khud hana hamdokadabani Solo matung da sukul hamdokadabani natraga hand sanitizer sinagadabani mathangda matau karamna surgical mask ublamudagi lauthokadagi amadi manghan khigadagi habagi matang da muk kharatang taminasi mask adudagi mahik matai sing khud natraga mai da palaktana bidamak face mask lauthokpa matamda kanglon chumna lauthokpa maru oi lautholoba matung da mask adu manghan khibagi mawong adu susumna tawgadabani face mask ama lauthokpa gi step sing makha da piri Marks adu lauthoklamdai da khud sa sengna hamdokadabani natraga hand sanitizer sinagadabani marks da khudna thengloidabani maramdi matu mahik matai sing paklamba yai mari sing adu da oina paigadabani nakong da huksiliba adu lauthokpa natraga lukhamda pulliba mari sing adu mathak thangba mari adugi matungda makha thangba adu su lauthokpa loiraga natraga lukhamda phariba elastic band adugi makha thangba adu kokto lalaga hana kokto loba matungda mathak thangba adu su amuk chap manaba mawongda lauthokpaga marks adu mai dagi section na lauthokadabani marks si mari adu pairaga makum khumba trash bin amada hapsingadabani marks lauthokpa loiraba matungda khud sa phajana hamdokadabani natraga hand sanitizer sizinaduna sengdokadabani mathangda N95 respirator haibasina karino amuk khangminasi N95 respirator haibase aikogi mai gi mawong amadi sawbagi sang adu da sap sana fit tawi makhoi sina mai da tap napagi sang henbana maram oiraga marks si matai singdagi nuksite yawba akuppa particle sing sanglakpagi sang yamna nemi N95 asina nuksite yawba akuppa particle singbu filter tobagi sang su heli mawong sumna fit tawraba N95 respirator na surgical mask amadagi yamna hena nuksite yawba pathogen sing filter toba ngammi section na test tawduna certified tawraba N95 ki design da sawa respirator singna yamna koppa 0.3 micron da leba test particle singbu sada 95 phawgi sangda ngakthokpa ngammi hai adubu makhoi gi su masagi limitation leijai adumo Food and Drug Administration na di misam miyano masaba COVID-19 gumba respiratory illness tagi ngakthoknabani haiduna N95 marks asi sinabagi recommend tawdi uppa matamda kanglon lana ublagadi kanaba phangde Food and Drug Administration ki matungina infection amana sohandanabagi khwaidagi phaba pambaidi virus aduda expose tawdaba haibasini miyamna social distancing amadi khud toina hamagi kanglon ngakadabani hana su recommend tawri mathangda infection tawbagi sang hanthanabagi khwaidagi phaba pambaisini mu taminasi Isada respiratory gi oiba anaba ma leirabadi atopa miyoi da sandopagi sang hanthanabagi khwaidagi phaba pambaidi atopa miyoi singdugi marakta pundaba haibasini atopa miyoi dagi isada virus asi sanghandanabagi pambaisu masiga sab manai virus sandopa risk hanthanaba natraga isada virus sanghandanabagi damak World Health Organization na makha ki sing asi recommend tawri ahanbada sapol amadi ising sinaduna yamdrabada second kunchangna khud toina handuna khud molhandana thambigadabani ani subada ising amadi sapol leitaba matang oiragadi yamdrabada alcohol ki changcha da humpu yawa hand sanitizer sinabigadabani ahum subada mai chin amadi mit toina paiba thengba tawroidabani mari subada atopa miyo sindagi yamna labna leibigadabani yamdrabada pittaruk labna na leibigadabani manga subada mapung phana recover tawge phapa miyam tin mafam da sangbiroidabani aduga taruk subada yumda pothaduna leibigadabani Hairibasana kalon sing singana setpana tamthiraba laina laisal asdigi ngakthokpa ngamgani aroibata ngasigi paudongi video yang biru punu pu thagatjari